ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗꯒꯤ ꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯇꯥꯕꯗ ꯀꯤꯔꯕ ꯋꯥꯔꯤ ꯑꯃ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯑꯩꯒꯤ ꯃꯤꯡ ꯅꯥꯎꯕ ꯀꯧꯖꯩ, ꯂꯩꯐꯝꯅ ꯃꯣꯏꯔꯥꯡꯗꯒꯤꯅꯤ꯫ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯗꯒꯤ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡ ꯍꯥꯏꯕꯗꯤ 2013ꯒꯤ ꯃꯇꯝ ꯑꯗꯥꯏꯗ ꯑꯩ ꯏꯁꯥꯃꯛꯇ ꯊꯦꯡꯅꯈꯤꯕ ꯀꯤꯔꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯦ ꯀ꯭ꯂꯥꯁ 12 ꯂꯣꯏꯔꯒ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯃꯆꯥ ꯑꯃ ꯇ꯭ꯔꯥꯏ ꯇꯧꯖꯔꯝꯃꯤ꯫ ꯊꯕꯛꯇꯨꯁꯨ ꯁꯔꯀꯥꯔꯒꯤ ꯑꯣꯏꯕꯅ ꯍꯥꯏꯗꯣꯔꯛꯄꯒꯤ ꯃꯇꯝꯁꯨ ꯆꯞ ꯆꯥꯕꯤ, ꯀꯔꯝ ꯀꯥꯟꯗ ꯍꯥꯏꯗꯣꯔꯛꯀꯅꯤ ꯈꯪꯉꯝꯗꯦ꯫ ꯆꯍꯤ ꯑꯃꯃꯨꯛꯀꯤ ꯃꯇꯝꯗꯤ ꯑꯩꯁꯨ ꯌꯨꯝꯗ ꯀꯔꯤꯁꯨ ꯇꯧꯗꯅ ꯊꯕꯛ ꯑꯗꯨ ꯍꯥꯏꯗꯣꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯐꯥꯎ ꯑꯩꯅ ꯊꯥꯈꯤꯕ ꯊꯕꯛ ꯑꯗꯨꯗꯤ ꯍꯥꯏꯗꯣꯔꯛꯄꯒꯤ ꯃꯃꯤ ꯎꯔꯛꯈꯤꯗꯦ꯫ ꯑꯁꯣꯝꯗꯅ ꯊꯕꯛ ꯑꯗꯨꯒꯤ ꯄꯩꯁꯥ ꯄꯤꯁꯜꯂꯨꯕꯒꯤ ꯌꯨꯝꯗ ꯋꯥ ꯈꯔ ꯉꯥꯡꯅꯕ ꯍꯧꯔꯛꯈꯤ꯫ ꯕꯕꯥ ꯏꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯀꯟꯅꯗꯤ ꯉꯥꯡꯕ ꯉꯝꯖꯗ ꯑꯩ ꯊꯕꯛ ꯑꯃ ꯆꯠꯍꯟꯅꯤꯡꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯃ ꯎꯠꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯑꯗꯨꯝ ꯚꯥꯞ ꯇꯥꯖꯔꯝꯃꯤ ꯏꯃꯥ ꯕꯕꯥꯒꯤ ꯃꯑꯣꯡ ꯑꯗꯨ꯫ ꯃꯗꯨꯅ ꯑꯩꯁꯨ ꯃꯇꯝꯗꯨꯒꯤ ꯑꯣꯏꯕ ꯑꯩꯅ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯀꯔꯤ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯗꯅ ꯊꯤꯕ ꯍꯧꯔꯝꯃꯤ꯫ ꯏꯁꯨꯡ ꯏꯃꯥꯟꯅꯕꯁꯤꯡꯗꯁꯨ ꯊꯕꯛ ꯑꯃ ꯊꯤꯕꯤꯔꯛꯑꯣ ꯍꯥꯏꯗꯅ ꯄꯥꯎ ꯆꯦꯜꯂꯝꯃꯤ꯫ ꯀꯣꯟꯅꯗꯤ ꯅꯣꯡꯃ ꯏꯃꯥꯟꯅꯕ ꯑꯃꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯚꯥꯏ, ꯂꯝ ꯑꯃꯗ ꯗꯨꯀꯥꯟ ꯑꯃ ꯂꯩ, ꯍꯥꯟꯅ ꯑꯩꯈꯣꯏ ꯏꯌꯥꯝꯕꯁꯤꯡꯅ ꯐꯝꯃꯝꯕ ꯗꯨꯀꯥꯟꯅꯤ, ꯅꯪ ꯐꯝꯒꯦꯔꯥ ꯍꯪꯉꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯈꯜꯂꯛꯈꯤꯒꯦ ꯚꯥꯏ, ꯗꯨꯀꯥꯟ ꯐꯝꯕꯁꯦ ꯑꯩꯗꯤ ꯀꯌꯥ ꯍꯩꯅꯗꯕꯅꯤ, ꯌꯨꯝꯒꯁꯨ ꯑꯃꯨꯛꯇ ꯄꯥꯎ ꯐꯥꯎꯅꯔꯛꯈꯤꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯟꯅꯕ ꯑꯗꯨꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯈꯤ, ꯑꯗꯣ ꯚꯥꯏ, ꯄꯣꯠ ꯆꯩꯗꯤ ꯍꯥꯟꯅꯗꯒꯤꯁꯨ ꯈꯔ ꯗꯨꯀꯥꯟ ꯑꯗꯨꯗ ꯌꯥꯎꯖꯩ ꯍꯥꯏ, ꯀꯣꯟꯅ ꯅꯪꯅ ꯉꯝꯃꯒ ꯈꯔ ꯍꯥꯞꯆꯤꯟꯕꯁꯨ ꯌꯥꯏ꯫ ꯂꯩꯀꯥꯏꯒꯤ ꯏꯌꯥꯝꯕꯅꯤ ꯗꯨꯀꯥꯟ ꯑꯗꯨꯗ ꯂꯩꯍꯧꯔꯤꯕ ꯄꯣꯠ ꯆꯩ ꯈꯔꯗꯨꯒꯤ ꯏꯌꯥꯝꯕꯗꯨꯗ ꯅꯪꯅ ꯄꯩꯁꯥ ꯈꯔ ꯍꯟꯖꯤꯜꯂꯒ ꯂꯧꯍꯧꯕꯁꯨ ꯌꯥꯒꯅꯤ꯫ ꯃꯥꯁꯨ ꯗꯨꯀꯥꯟ ꯑꯗꯨ ꯐꯝꯃꯔꯣꯏ, ꯑꯇꯣꯞꯄ ꯀꯔꯕꯥꯔ ꯑꯃ ꯇꯧꯔꯅꯤ ꯍꯥꯏ꯫ ꯋꯥꯐꯝ ꯑꯁꯤ ꯏꯃꯥꯟꯅꯕ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯈꯜꯂꯛꯈꯤꯒꯦ, ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯑꯩꯒꯤ ꯈꯨꯠꯇ ꯄꯩꯁా ꯑꯃꯠꯇ ꯂꯩꯇꯦ, ꯑꯩꯒꯤ ꯊꯕꯛꯀꯤꯁꯨ ꯄꯩꯁꯥ ꯅꯝꯈꯤꯕꯗ ꯉꯥꯏꯔꯤ, ꯊꯕꯛꯇꯨꯁꯨ ꯍꯧꯖꯤꯛ ꯍꯣꯔꯦꯟ ꯍꯥꯏꯗꯣꯔꯛꯄꯒꯤ ꯃꯃꯤ ꯎꯗꯦ, ꯃꯗꯨꯅꯅꯤ ꯑꯩ ꯊꯕꯛ ꯑꯃ ꯊꯤꯔꯤꯕꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯀꯣꯟꯅꯗꯤ ꯏꯃꯥꯟꯅꯕ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯒ ꯆꯠꯈꯤ, ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯁꯨ ꯌꯨꯝꯒ ꯐꯖꯅ ꯇꯥꯟꯅꯔꯣ, ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯑꯊꯨꯕꯗ ꯄꯥꯎ ꯍꯥꯏꯔꯛꯑꯣ꯫ ꯆꯠꯂꯦ ꯚꯥꯏ ꯍꯥꯏꯔꯝꯃꯒ ꯆꯠꯈꯤ꯫ ꯇꯧꯕꯇꯕꯨ ꯑꯩꯁꯨ ꯃꯇꯝ ꯑꯗꯨꯗ ꯋꯥꯈꯜꯗ ꯗꯨꯀꯥꯟ ꯑꯗꯨ ꯐꯝꯒꯦ ꯍꯥꯏꯕ ꯀꯔꯤꯁꯨ ꯈꯜꯂꯝꯗꯦ, ꯑꯩꯅꯁꯨ ꯀꯌꯥ ꯄꯥꯝꯖꯔꯝꯗꯦ, ꯃꯗꯨꯅ ꯑꯇꯣꯞꯄ ꯊꯕꯛ ꯑꯣꯏꯅ ꯊꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯩꯁꯨ ꯊꯕꯛ ꯑꯃ ꯊꯤꯔꯤꯉꯩ ꯆꯦꯔꯛ ꯑꯁꯤꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯏꯅꯥꯎꯅꯨꯄꯥ ꯑꯃꯁꯨ, ꯃꯥꯁꯨ ꯅꯣꯡꯃ ꯑꯩꯒ ꯊꯦꯡꯅꯕꯗ ꯑꯩꯉꯣꯟꯗ ꯊꯕꯛ ꯑꯃ ꯍꯪꯉꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯑꯉꯥꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯕꯤꯛꯀꯤ, ꯑꯩꯁꯨ ꯊꯤꯔꯤꯕꯅꯤ ꯑꯗꯨ ꯀꯌꯥ ꯂꯩꯇꯦ, ꯇꯧꯕꯇꯕꯨ ꯗꯨꯀꯥꯟ ꯑꯣꯏꯅ ꯑꯩꯈꯣꯏ ꯏꯁꯥꯅ ꯄꯩꯁా ꯄꯨꯊꯣꯛꯑꯒ ꯐꯝꯖꯒꯗꯕ ꯑꯃꯗꯤ ꯂꯩ꯫ ꯅꯍꯥꯟ ꯏꯃꯥꯟꯅꯕꯅ ꯍꯥꯏꯔꯝꯕꯅꯤ, ꯃꯐꯝꯗꯤ ꯈꯔ ꯂꯥꯞꯄꯤ, ꯕꯖꯥꯔ ꯃꯌꯥꯗꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗꯒꯤ ꯕꯤꯛꯀꯤ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯁꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯗꯥꯅꯥꯎꯕ, ꯗꯨꯀꯥꯟ ꯑꯗꯨ ꯑꯩ ꯌꯥꯝꯅ ꯐꯝꯅꯤꯡꯉꯦ, ꯑꯗꯣ ꯏꯕꯥꯅꯤ ꯄꯩꯁꯥ ꯈꯔ ꯄꯨꯊꯣꯛꯅꯔꯒ ꯐꯝꯃꯁꯤ ꯀꯩꯅꯣ? ꯑꯍꯥꯟꯕꯒꯤꯗꯤ ꯄꯩꯁా ꯌꯥꯝꯅ ꯊꯥꯗꯗ꯭ꯔꯒꯁꯨ ꯌꯥꯔꯅꯤ, ꯍꯥꯏꯐꯦꯠ ꯃꯑꯣꯡ ꯌꯦꯡꯉꯨꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯑꯃꯨꯛ, ꯕꯤꯛꯀꯤ, ꯑꯩꯗꯤ ꯃꯗꯨꯒꯤ ꯀꯦꯄꯥ ꯂꯩꯇꯦ, ꯅꯪ ꯐꯝꯒꯦꯒ ꯐꯝꯃꯨ, ꯍꯥꯟꯅꯒꯤ ꯄꯣꯠ ꯆꯩ ꯈꯔꯁꯨ ꯗꯨꯀꯥꯟ ꯑꯗꯨꯗ ꯂꯩꯔꯤ ꯍꯥꯏꯕꯅꯤ, ꯅꯪ ꯄꯩꯁꯥ ꯈꯔ ꯍꯟꯖꯤꯜꯂꯒ ꯐꯝꯒꯦꯁꯨ ꯐꯝꯃꯨ, ꯑꯩ ꯉꯥꯡꯅꯕꯤꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨꯗꯤ ꯗꯨꯀꯥꯟ ꯑꯗꯨ ꯐꯝꯅꯤꯡꯕꯒꯤ ꯃꯑꯣꯡ ꯑꯃ ꯃꯁꯥꯗ ꯎꯠꯂꯛꯈꯤ, ꯑꯗꯨꯒ ꯑꯩꯉꯣꯟꯗꯁꯨ ꯌꯨꯝꯗ ꯑꯃꯨꯛꯇ ꯇꯥꯟꯅꯔꯨꯈꯤꯒꯦ ꯍꯥꯏꯔꯝꯃꯒ ꯆꯠꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡ ꯅꯤꯅꯤꯃꯨꯛ ꯂꯩꯔꯕ ꯃꯇꯨꯡ ꯑꯉꯥꯡ ꯑꯗꯨ ꯑꯩ ꯎꯅꯕ ꯑꯃꯨꯛ ꯂꯥꯛꯈꯤ, ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯗꯥꯅꯥꯎꯕ, ꯗꯨꯀꯥꯟ ꯑꯗꯨ ꯑꯩ ꯐꯝꯃꯒꯦ, ꯌꯨꯝꯗ ꯍꯥꯏꯅꯔꯦ, ꯑꯗꯣ ꯑꯩ ꯏꯇꯣꯝꯇ ꯐꯝꯕꯗꯤ ꯅꯨꯡꯉꯥꯏꯇꯦ, ꯏꯕꯥꯅꯤ ꯐꯝꯃꯤꯟꯅꯔꯨꯁꯤ, ꯄꯩꯁꯥꯗꯤ ꯑꯩ ꯂꯣꯏꯅ ꯄꯨꯊꯣꯛꯑꯒꯦ, ꯀꯣꯟꯅ ꯗꯥꯅꯥꯎꯕꯅ ꯗꯨꯀꯥꯟ ꯑꯗꯨꯒꯤ ꯄꯣꯠꯁꯤꯠꯇꯨ ꯇꯪꯈꯥꯏ ꯇꯪꯈꯥꯏ ꯌꯦꯟꯅꯁꯤ ꯍꯥꯏꯔꯒꯅ ꯗꯥꯅꯥꯎꯕꯅ ꯉꯝꯃꯀꯥꯟꯗ ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯑꯣꯏꯅ ꯈꯔ ꯍꯟꯖꯤꯜꯂꯛꯑꯒ ꯄꯨꯟꯅ ꯌꯦꯟꯅꯕꯁꯨ ꯌꯥꯏ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯑꯃꯨꯛ, ꯕꯤꯛꯀꯤ, ꯑꯩꯗꯤ ꯃꯇꯝ ꯈꯔꯒꯤ ꯋꯥꯅꯤ, ꯅꯪ ꯍꯌꯦꯡꯋꯥꯏꯐꯥꯎ ꯑꯗꯨꯝ ꯐꯝꯖꯍꯧ, ꯑꯩꯒꯤ ꯍꯥꯏꯕꯨ ꯅꯪꯒꯤ ꯅꯣꯡꯃꯒꯤ ꯄꯣꯠꯁꯤꯠꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯪꯅ ꯄꯤꯅꯤꯡꯕ ꯈꯔ ꯑꯗꯨꯝ ꯄꯤꯔꯛꯑꯣ, ꯃꯗꯨ ꯑꯣꯏꯔꯒꯗꯤ ꯌꯥꯏ, ꯃꯑꯣꯡ ꯌꯦꯡꯉꯨꯁꯤ, ꯁꯤꯗ ꯅꯪꯒꯤ ꯀꯩ ꯋꯥꯈꯜ ꯂꯩꯒꯦ ꯍꯪꯉꯝꯃꯤ꯫ ꯀꯣꯟꯅꯗꯤ ꯑꯉꯥꯡ ꯑꯗꯨꯅ, ꯐꯔꯦꯁꯦ ꯗꯥꯅꯥꯎꯕ, ꯑꯩ ꯊꯣꯛꯄ ꯇꯧꯔꯒꯦ, ꯑꯗꯣ ꯅꯪ ꯅꯃꯥꯟꯅꯕ ꯑꯗꯨꯗ ꯄꯥꯎꯗꯤ ꯍꯥꯏꯈ꯭ꯔꯣ, ꯑꯩꯈꯣꯏ ꯐꯝꯃꯒꯦ ꯍꯥꯏꯈ꯭ꯔꯣ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯗꯒꯤ ꯑꯩꯁꯨ ꯏꯃꯥꯟꯅꯕꯗꯨꯗ ꯗꯨꯀꯥꯟ ꯑꯗꯨ ꯑꯩꯈꯣꯏ ꯐꯝꯃꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯃꯥꯟꯅꯕ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯐꯔꯦ ꯚꯥꯏ, ꯑꯗꯣ ꯃꯤꯑꯣꯏꯗꯣ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯒ ꯂꯩꯔꯤ, ꯑꯩ ꯃꯥꯒꯤ ꯃꯅꯥꯎ ꯅꯨꯄꯥ ꯑꯃꯒꯗꯤ ꯃꯔꯛ ꯃꯔꯛꯇ ꯄꯨꯜꯂꯤ,
ꯍꯥꯟꯅ ꯗꯨꯀꯥꯟ ꯐꯝꯃꯝꯕ ꯏꯌꯥꯝꯕ ꯑꯗꯨꯗꯤ ꯅꯥꯔꯒ ꯂꯩꯔꯤꯕꯅꯤ ꯍꯥꯏꯔꯨꯕꯁꯨ ꯌꯥꯔꯔꯣꯏ ꯃꯅꯥꯎ ꯅꯨꯄꯥꯗ ꯑꯣꯏꯅ ꯍꯥꯏꯔꯒꯦ ꯑꯗꯨꯒ ꯅꯉꯣꯟꯗ ꯑꯃꯨꯛ ꯄꯥꯎ ꯍꯥꯏꯔꯛꯑꯒꯦ ꯍꯥꯏꯔꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ 5ꯅꯤꯃꯨꯛ ꯂꯩꯔꯒꯗꯤ ꯏꯃꯥꯟꯅꯕ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯗꯨꯀꯥꯟ ꯑꯗꯨ ꯑꯩꯈꯣꯏ ꯐꯝꯕ ꯌꯥꯔꯅꯤ ꯁꯣꯗꯣ ꯃꯉꯣꯟꯗ ꯂꯩꯔꯤ ꯄꯩꯁꯥꯗꯤ ꯂꯨꯄꯥ 8,000 ꯍꯟꯖꯜꯂꯛꯑꯣ ꯍꯥꯏ ꯃꯃꯥꯡ ꯊꯥꯒꯤꯁꯨ ꯀꯥ ꯚꯔꯥꯒꯤ ꯄꯩꯁꯥꯁꯨ ꯇꯣꯜꯂꯤ ꯍꯥꯏ ꯃꯗꯨꯅ 8,000 ꯑꯗꯨꯗꯒꯤ 2,000 ꯀꯛꯊꯔꯒ 5 ꯈꯛꯇꯪ ꯑꯣꯏꯅ ꯄꯤꯔꯛꯑꯣ ꯍꯥꯏ ꯃꯃꯥꯡ ꯊꯥꯒꯤ ꯗꯨꯀꯥꯟ ꯀꯥ ꯚꯔꯥꯒꯤ ꯄꯩꯁꯥꯗꯨꯗꯤ ꯑꯩꯈꯣꯏꯅ ꯑꯥꯗ ꯍꯦꯛ ꯆꯠꯄꯗ ꯊꯤꯗꯣꯛꯑꯝꯃꯨ ꯑꯗꯨꯒ ꯑꯗꯨꯝ ꯐꯝꯕ ꯌꯥꯔꯅꯤ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯒꯤꯁꯨ ꯋꯥꯐꯝ ꯑꯗꯨ ꯑꯉꯥꯡ ꯑꯗꯨꯗ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯑꯉꯥꯡ ꯑꯗꯨꯅ ꯌꯥꯏ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯗꯨꯀꯥꯟꯒꯤ ꯁꯣꯗꯣ ꯏꯕꯥꯅꯤ ꯆꯠꯂꯒ ꯂꯧꯔꯨꯁꯤ ꯑꯗꯨꯒ ꯅꯨꯃꯤꯠ ꯐꯕ ꯑꯃꯗ ꯏꯕꯥꯅꯤ ꯗꯨꯀꯥꯟ ꯑꯗꯨ ꯐꯝꯕ ꯆꯠꯂꯨꯔꯁꯤ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝꯅ ꯑꯩꯁꯨ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯗꯨꯀꯥꯟ ꯑꯗꯨ ꯐꯝꯕ ꯑꯣꯏꯅ ꯆꯠꯂꯒꯦ ꯊꯕꯛꯁꯨ ꯄꯥꯛ ꯈꯥꯏꯗꯣꯔꯛꯀꯗꯕ ꯃꯥꯟꯗ꯭ꯔꯦ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯑꯌꯥꯕ ꯄꯤꯕꯤꯔꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯑꯉꯥꯡ ꯑꯗꯨꯒ ꯑꯩꯒ ꯏꯍꯥꯟ ꯍꯥꯟꯅ ꯗꯨꯀꯥꯟ ꯑꯗꯨ ꯌꯦꯡꯕ ꯆꯠꯂꯝꯃꯤ ꯇꯧꯕꯗꯕꯨ ꯖꯒꯥꯗꯨ ꯒꯂꯤ ꯑꯣꯏꯅ ꯇꯧꯔꯒ ꯈꯔ ꯃꯊꯛꯀꯨꯝꯕꯗ ꯑꯣꯏꯔꯝꯃꯤ ꯗꯨꯀꯥꯟ ꯆꯪꯐꯝ ꯑꯗꯨꯁꯨ ꯑꯍꯥꯟꯕ ꯍꯦꯛ ꯆꯪꯉꯛꯄꯗ ꯏꯁꯨꯛ ꯁꯨꯛꯑꯝꯃꯤ ꯑꯩꯈꯣꯏꯅ ꯐꯝꯒꯗꯕ ꯗꯨꯀꯥꯟ ꯄꯔꯦꯡꯗꯨꯃꯗꯤ ꯀꯥꯁꯤꯡ ꯁꯣ ꯂꯣꯏꯅ ꯂꯣꯜꯂꯒ ꯂꯩꯔꯝꯃꯤ ꯃꯇꯧ ꯀꯌꯥꯁꯤꯅ ꯑꯉꯥꯡ ꯑꯗꯨꯒ ꯑꯩꯒꯁꯨ ꯏꯁꯥꯗ ꯕꯤꯠ ꯈꯪꯍꯟꯍꯟꯈꯤ ꯑꯗꯨꯒ ꯏꯕꯥꯅꯤ ꯑꯁꯨꯝꯅꯁꯨ ꯍꯥꯏꯅꯔꯝꯃꯤ ꯑꯁ ꯁꯤ ꯑꯣꯏꯔꯦ ꯃꯐꯝ ꯑꯁꯤꯗꯤ ꯁꯤꯗꯕꯨ ꯄꯣꯠ ꯂꯩꯕ ꯃꯤꯕꯨ ꯆꯪꯉꯛꯀꯗ꯭ꯔꯣ ꯈꯔ ꯃꯆꯤꯟꯒꯨꯝꯕꯗ ꯑꯣꯏꯔꯝꯂꯒꯗꯤ ꯐꯒꯗꯕꯅꯤ ꯑꯗꯣ ꯗꯥꯅꯥꯎꯕꯁꯤꯕꯨ ꯀꯝꯗꯧꯁꯤꯒꯦ ꯏꯕꯥꯅꯤ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯑꯩꯅ ꯅꯣꯛꯐꯤ ꯇꯧꯔꯒ ꯑꯉꯥꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯈꯪꯗꯦ ꯇꯧꯔꯤꯁꯤ ꯑꯩꯗꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯅꯪꯒꯤ ꯑꯄꯥꯝꯕꯅꯤ ꯅꯪꯅ ꯐꯝꯁꯤ ꯍꯥꯏꯔꯁꯨ ꯐꯝꯃꯁꯤ ꯇꯜꯂꯦ ꯍꯥꯏꯔꯒꯁꯨ ꯑꯩꯒꯤꯗꯤ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯑꯉꯥꯡ ꯑꯗꯨꯒ ꯑꯩꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯤꯉꯩ ꯇ꯭ꯔꯥꯏꯕꯦꯜ ꯅꯨꯄꯥ ꯑꯃ ꯂꯥꯛꯈꯤ ꯑꯗꯨꯒ ꯗꯨꯀꯥꯟ ꯑꯃꯁꯨ ꯍꯥꯡꯇꯣꯛꯈꯤ ꯑꯗꯨꯒ ꯍꯥꯡꯉꯤꯕ ꯗꯨꯀꯥꯟ ꯑꯗꯨꯁꯨ ꯁꯥꯒꯨꯝꯕ ꯀꯛꯄꯒꯤ ꯗꯨꯀꯥꯟ ꯑꯣꯏꯔꯝꯃꯤ ꯃꯅꯨꯡꯗꯁꯨ ꯑꯣꯛꯁꯥ ꯈꯔ ꯌꯥꯟꯗꯨꯅ ꯂꯩꯔꯝꯈꯤ ꯃꯗꯨ ꯎꯔꯨꯕꯗ ꯑꯉꯥꯡ ꯑꯗꯨꯗ ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯕꯤꯛꯀꯤ ꯃꯁꯤꯕꯨ ꯁꯤꯠꯄꯖꯥꯔꯣ ꯑꯗꯨꯝ ꯃꯤꯁꯨ ꯑꯗꯨꯝ ꯐꯝꯅꯔꯤ ꯃꯇꯝ ꯈꯔꯗꯤ ꯏꯕꯥꯅꯤꯁꯨ ꯌꯦꯡꯉꯁꯤꯔꯣ ꯍꯥꯏꯔꯝꯃꯤ ꯑꯉꯥꯡ ꯑꯗꯨꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯐꯔꯦꯁꯦ ꯊꯥ ꯑꯃꯃꯨꯛꯇꯤ ꯌꯦꯡꯉꯁꯤ ꯗꯥꯅꯥꯎꯕ ꯌꯥꯗ꯭ꯔꯒꯅ ꯇꯣꯛꯄ ꯍꯥꯏꯗꯨꯅꯤ ꯁꯤꯗ ꯀꯨꯏꯅ ꯃꯇꯝ ꯃꯥꯡꯍꯟꯗꯣꯏ ꯁꯔꯨꯛ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯊꯕꯛ ꯑꯃ ꯊꯤꯔꯒ ꯗꯤꯄꯣꯖꯤꯠ ꯈꯔ ꯇꯧꯁꯜꯂꯒ ꯌꯥꯎꯈꯤꯕꯅ ꯐꯩ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝꯅ ꯑꯉꯥꯡ ꯑꯗꯨꯒ ꯑꯩꯒ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯔꯤꯉꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯃꯤ ꯃꯊꯪ ꯆꯪꯉꯛꯇꯨꯅ ꯁꯥ ꯀꯛꯄ ꯗꯨꯀꯥꯟ ꯑꯗꯨꯗꯒꯤ ꯁꯥ ꯂꯩꯕ ꯃꯤ ꯃꯔꯤ ꯆꯪꯅꯔꯛꯈꯤ ꯉꯥꯏꯍꯥꯛꯇꯪꯗꯨꯗ ꯃꯥꯒꯤ ꯁꯥ KG 10ꯃꯨꯛ ꯍꯦꯟꯅ ꯁꯤꯠꯈꯤ ꯃꯇꯧ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨꯒ ꯑꯩꯒꯁꯨ ꯃꯨꯟꯅ ꯌꯦꯡꯅꯗꯨꯅ ꯅꯣꯛꯑꯝꯃꯤ ꯏꯕꯥꯅꯤꯒꯤ ꯋꯥꯈꯜꯗꯁꯨ ꯍꯥꯟꯅ ꯕꯤꯠ ꯇꯦꯛꯈꯤꯕꯗꯨ ꯈꯔ ꯐꯔꯛꯈꯤ ꯗꯨꯀꯥꯟ ꯑꯗꯨ ꯐꯝꯅꯤꯡꯉꯛꯄꯒꯤ ꯋꯥꯈꯜ ꯔꯥꯒ ꯑꯃꯁꯨ ꯂꯥꯛꯈꯤ ꯃꯗꯨꯗꯒꯤ ꯏꯕꯥꯅꯤꯁꯨ ꯂꯥꯏꯕꯛ ꯆꯥꯡ ꯌꯦꯡꯉꯁꯤ ꯍꯥꯏꯅꯗꯨꯅ ꯗꯨꯀꯥꯟ ꯑꯗꯨ ꯐꯝꯕ ꯍꯧꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗꯁꯨ ꯑꯉꯛꯄꯅꯤ ꯏꯕꯥꯅꯤꯅ ꯐꯝꯃꯤꯕ ꯗꯨꯀꯥꯟ ꯑꯗꯨ ꯍꯥꯟꯅ ꯂꯩꯔꯝꯕ ꯄꯣꯠꯆꯩ ꯈꯔꯗꯨꯅ ꯐꯝꯕ ꯍꯧꯈꯤꯕꯅꯤ ꯑꯅꯧꯕ ꯄꯣꯠꯆꯩ ꯑꯃꯠꯇ ꯍꯥꯞꯇ꯭ꯔꯤꯕꯅꯤ ꯑꯗꯨꯕꯨ ꯏꯊꯥ ꯊꯥꯖꯗꯅ ꯄꯣꯠꯁꯤꯠ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯔꯛꯈꯤ ꯍꯥꯏꯕꯗꯤ ꯃꯑꯣꯡ ꯏꯃꯥꯟ ꯃꯥꯟꯗꯅ ꯀꯁꯇꯃꯔ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯪꯉꯛꯈꯤ ꯗꯨꯀꯥꯟ ꯐꯝꯕꯗꯤ ꯅꯨꯃꯤꯠ 5ꯅꯤ ꯁꯨꯕꯗ ꯉꯥꯏꯔꯤ ꯍꯥꯟꯅ ꯌꯥꯎꯔꯝꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯗꯤ ꯂꯣꯏꯅ ꯁꯤꯠꯈꯤ ꯃꯇꯧ ꯀꯌꯥꯗꯨꯗ ꯑꯉꯥꯡ ꯑꯗꯨꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯝꯃꯤ ꯑꯩꯁꯨ ꯋꯥꯈꯜꯗ ꯊꯕꯛꯀ ꯇꯣꯛꯊꯣꯛꯑꯒ ꯗꯨꯀꯥꯟ ꯑꯁꯤꯗ ꯑꯣꯏꯅ ꯃꯥꯏ ꯑꯣꯟꯁꯤꯜꯂꯁꯤꯔꯐꯥꯎ ꯈꯟꯕ ꯍꯧꯔꯛꯈꯤ ꯇꯧꯕꯗꯕꯨ ꯗꯨꯀꯥꯟ ꯄꯔꯤꯡ ꯑꯗꯨꯗ ꯗꯨꯀꯥꯟ ꯊꯣꯡ ꯍꯥꯡꯉꯤꯕꯁꯤ ꯁꯥ ꯀꯛꯄ ꯅꯨꯄꯥ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟ ꯑꯁꯤ ꯈꯛꯇ ꯑꯣꯏꯔꯝꯃꯤ ꯃꯔꯛꯇꯁꯨ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅꯁꯨ ꯈꯜꯂꯛꯈꯤ ꯀꯔꯤꯅꯣ ꯑꯁꯨꯛ ꯄꯣꯠꯁꯤꯠ ꯐꯕ ꯗꯨꯀꯥꯟ ꯄꯔꯤꯡ ꯑꯁꯤꯕꯨ ꯁꯥ ꯀꯛꯄ ꯗꯨꯀꯥꯟ ꯑꯁꯤꯒ ꯑꯩꯈꯣꯏꯅ ꯐꯝꯃꯤꯕ ꯗꯨꯀꯥꯟ ꯑꯁꯤꯒ ꯗꯨꯀꯥꯟ ꯑꯅꯤꯁꯤꯈꯛꯇꯪ ꯑꯣꯏꯔꯤꯁꯤꯕꯨ ꯑꯇꯩ ꯑꯇꯣꯞꯄ ꯀꯥ ꯈꯔꯁꯨ ꯂꯣꯏꯅ ꯊꯣꯡ ꯂꯣꯜꯂꯒ ꯂꯩ ꯃꯁꯤꯕꯨ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯈꯜꯂꯝꯃꯤ ꯃꯁꯤꯗ ꯅꯠꯇꯅ ꯁꯥ ꯀꯛꯄ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯀꯨꯏꯅ ꯂꯩꯔꯝꯗꯦ ꯅꯣꯡꯃꯒꯤ ꯁꯥ KG 10ꯃꯨꯛ ꯌꯣꯜꯂꯝꯃꯒ ꯃꯥꯒꯤ ꯗꯨꯀꯥꯟ ꯃꯃꯥꯡꯗ ꯁꯥ ꯃꯆꯦꯠ ꯈꯔ ꯍꯨꯟꯗꯔꯝꯃꯒ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯃꯒ ꯉꯟꯅ ꯍꯦꯛꯇ ꯍꯟꯈꯤ ꯑꯩꯈꯣꯏꯗꯁꯨ ꯑꯃꯨꯛ ꯃꯨꯟꯅ ꯌꯦꯡꯉꯒ ꯍꯦꯛꯇ ꯂꯩꯔꯝꯈꯤ ꯃꯇꯧ ꯀꯌꯥꯁꯤꯗ ꯑꯩꯁꯨ ꯈꯟꯖꯜꯂꯨꯔꯒꯗꯤ ꯗꯨꯀꯥꯟ ꯑꯗꯨꯗ ꯏꯇꯣꯝꯇ ꯂꯩꯕ ꯅꯨꯃꯤꯠꯇ ꯏꯁꯥꯗ ꯄꯨꯡꯀꯤꯗ ꯀꯤꯖꯔꯛꯈꯤ ꯑꯉꯥꯡ ꯑꯗꯨꯁꯨ ꯃꯥꯒꯤ ꯁ꯭ꯀꯨꯜꯒꯤ ꯑꯦꯛꯖꯥꯝ ꯃꯌꯥ ꯅꯛꯁꯜꯂꯛꯑꯕꯗꯤ ꯅꯨꯃꯤꯠ 2-3 ꯂꯥꯛꯇꯕꯁꯨ ꯍꯦꯛ ꯌꯥꯎꯏ ꯃꯔꯝꯗꯤ ꯃꯥꯗꯤ ꯀ꯭ꯂꯥꯁ 11 ꯇꯝꯕꯗ ꯉꯥꯏꯔꯤ ꯋꯥꯐꯝ ꯑꯁꯤꯗ ꯃꯌꯥꯝꯗꯤ ꯉꯛꯄꯁꯨ ꯐꯥꯎꯔꯝꯒꯅꯤ ꯇꯧꯕꯗꯕꯨ ꯑꯉꯥꯡ ꯑꯁꯤꯗꯤ ꯉꯟꯅ ꯄꯩꯁꯥ ꯇꯥꯟꯕ ꯍꯧꯔꯝꯃꯤ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯆꯪꯕ ꯄꯩꯁా ꯄꯨꯝꯕꯁꯨ ꯃꯌꯨꯝꯗꯒꯤ ꯂꯨꯄꯥ ꯑꯃꯠꯇ ꯂꯧꯔꯝꯗꯦ ꯃꯥꯅ ꯉꯝꯅꯕ ꯑꯗꯨꯝ ꯍꯣꯠꯅꯖꯔꯝꯃꯤ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯗꯨꯀꯥꯟ ꯑꯗꯨꯗ ꯑꯩ ꯏꯇꯣꯝꯇ ꯂꯩꯔꯤꯉꯩ ꯃꯃꯥꯡꯗ ꯗꯨꯀꯥꯟ ꯑꯁꯤꯕꯨ ꯄꯨꯁꯤꯟꯕꯤꯔꯛꯄ ꯏꯃꯥꯟꯅꯕ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟꯗ ꯆꯪꯉꯛꯈꯤ ꯇꯁꯦꯡꯕꯗꯤ ꯏꯃꯥꯟꯅꯕ ꯑꯁꯤꯁꯨ ꯒꯥꯔꯤ ꯂꯥꯏꯟ ꯆꯦꯟꯕ ꯃꯤꯅꯤ ꯃꯇꯝ ꯑꯗꯨꯗ ꯗꯨꯀꯥꯟ ꯑꯗꯨꯗ ꯑꯩ ꯏꯇꯣꯝꯇ ꯂꯩꯕꯗꯨꯗ ꯏꯃꯥꯟꯅꯕ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯚꯥꯏ
natomda ro sida leirisi angang amaka phamni haikibadai natomda tarbo hangakhi aina mosum na hairami nate bai angang adu su yauri magi exam ya naksalakpasida handakti ma dukan te kya lagti maduna itomda tare adu bai dukal asidi positive hajina phare aidi hanasi khangjaramagadi angang adu yaudbi itomda phamjaramgadabani adu paisa leitabanu upai leiti aduga wafam amana asuk posit phaba customer sumarang kai mafam asida nakoi neyamana mafam asi thadoga chakribasi karigino hangami aigi wafam aduda imanaba adu ngayak tumina lei aduga sumna hairaki ai nangonda wa ama tamge mamangda ina iyamba adu narga lei haikebadu adu hojikti lei kidre mapalamda su layingbagi puba yaba pure madusu karisu kana kide paisa changba yaba changaga lei kidre magi anaba layung asisu ama khakta nataba oira mane makhong makut sum pongkholaga loina sidaki hai aduga masa su mafam marang khangdana pongkholaki khangdre kusu kari leinano kuidring rang ha leikidabada ngaidi hairaki madudai na mosum na hairami kaino nang haidubo tasingna miyoy adu sikrabo onthongna nungaiteda adubai wafam amana yengu to sigi dukan paringse mi mata phamde sida phamiba haibabu akhoigi dukal asiga aduga sakakpa dukal amaga mafam sida kari leibajanu mayamna phamnadrise hangami imanaba duna mosumna hairaki adu aisu chalage nangsu nomagi khara yolagadi yare yang kuipo mafam asida leirunu ngalingai de yumda hanaba taw aichu thenge gari sumi suramane ai chale hairamaga satki numito aisu athingmada pot leiba mi lakpadagi dukan thong lonbadu pakpak ngamam khide batamadu da sakakpa dukal adugi magi thong adu gam launa migi khonggu mana khangkaw kaurupagi makhola maina tarakhi madudai chui sada pukhange khangki hutta pairamba so phau khangbadagi makhada taakhi wakhanda su kanana tawriba janu khanduda ai swai pa chen thoga yengami adugo mafam adudadi mi leibadi amata uramdi numito ai sada karinu khangdaba sanilama phaujarami haibadi ai ginakta mi ma leibadong nei sada phaurakhi sakakpa dukal adugi mamangdasu khabar si ama konsilaga tarami matam aduda khabar si adu so chingaga ige nakta lei duna sum changakhi madudai chui sada punga khek ngakhi karino tawrisibo nukse sitpa sunati aigi makke sumda khabar si asina sum changi basina karigino basidi mong amani khanduna aisu tungsal auna leithoktuna dukan manungda chenselami ngayak teragadi khabar si adu nuksina humbadongna hummaga makhon thongna so chingaga mamangomda chakhibagi makhola maina tarakhi mato adu dai su kijarapatagi haibetang dukan manungdagi mapana khokli thoga yengami maduda kanasu leiba uraktabadagi aisu hatho to dukal adu solon selamaga mapanda hatho to chenthorakhi aigi wakhanda soigi dukan mamangda miyoy ama lepaga yengtuna lehobagi mawongda wakhanda phaurakhi madudai su mai leithoktuna yengamdi gari parking pok chenthoroktuna yumda yaurakhi eng tumamdai phamungdasu wakhan sum tawrami ngang duga igana phamiba dukan paring adu kari leibagi no misu amata phamnadi sagakpa nupa adusu ngatana hekta hanki mafam adu tasingna tamna bazara khalami nonghe nganmaga su angang adugi manakta ina salami aduga sumna hairami biki nang exam loidribo adai tomda leibadu nungaiti nangi exam karam kanda loidoino hangami angang aduna mosumna khumaki danawba subject ani khakta ngaide loigataba aduga laani aisu matam kharadi danawba khara wabida yadre objekti danawba kaiga paisa chap manana yenarasi hairakhi wafam aduda inamu madugi natti adu nang khara thuna lakna batawro aisu itomda tansalae hairami numitu so ingarangi mataw aduda dukala du thengna salami aida mafam adu yawbada punga mamuk tarami aduga khwaidagi ngakribadi numitu sakakpa miyoy adusu laktabagi mawongda aina dukan paringdu sangakpada magi dukal adu thong hangba urakhide madudai su amuka hena isada tanba poglakhi magi dukan mapa hek yorokpadasu sakakpa dukan manung adudagi aina yamna hinadaba makhol amasu tarakhi manungda huigumba mana sagi sarugumba chikpagi mawongda kedak makhol amaina tarakhi tawbadu magi dukal adudi thong lolebani pataw kyasta isu wakanda sumna khalami masidi pura mawong amani
Ngarangdagi ngasina amukka hena sathi toira khangdre. Phare chu pung amamu thong hangamaga yumda hankrage khalami. Asumna chu dukan adu thong hangge hek tawrokpada. Matam adudasu angakpani. Aigi dukan manung adudasu sa kakpa dukan manung adudagi tarakkiba khonjel aduga sap manana kedrak chikpagi makhol amamuk aina tarakhi. Matau kya sida isu isada suki matik akiba pokhi. Mihun chu ding chongkhalakhi. Kona de chu masidi mong amani. Ai khudong thiba tarakdringai yumda halawbana phare khanduna dukan gi so du pikhawda hapselaga mapanda leijabi thaduna chetho ami numituma su isada phingara yama horaga yumda dum hala ami handakte chu yumda hek yawbaga angang adu wari pumba loina tamami ana dukala du phamama nupa adu su sikre haidana mangonda hairami angang adu su aigi wakuma duda khara thajada boy tawrami aduga somna hairaki danawba hayengdagi ibani punna satminarasi aduga ay amukta yenge mawongdo tawbaduba danawba khara nganna hana salamu aidi exam gi practical hek loibaga dukanda muksang agi hairaki asumna nong hek nganbaga aisu dukala du muk salami aduba numit adu posak adu thingnok tamambagira karino dukanda pot ai balapa mi khara takhi sakak panupa adu sungak phamamaga mayumda hanki aisu angang adu lakiroi rakhando dangairami ngak tega di nongso suki matik kana su tharakhi aisu isada ki bakhar khara phaurakhi adubo isona chanbi badagi aigi dukan mapada nong thopagi mioi khara ka khalakhi aduga mokhucho surup thakduna nong hangba ngairami nong subagi makhol adu daisu isada tamna uitharami adubo aigi manglanda mi gumba magi amuba mami ama sangak tuna aigi khong asi tap khangsing hek jingki madudagi sumikap khangtok thuami wakhanda sumang oiram baduda ngakti swar sangna khonda jarami aigi wakhanda su anganga tu la aroi nong hek hangkibaga yumda hankrage khalami tanja tu da angakpani ngaki mamangda aigi mangda laaga khong singamba amuba mami adu handakti taseng aigi tungda imi oina leiramki madu hek urubada aisu khong khut lengba mata thokhide lawbu sungamam khide isa pumba loina pangthaki aigi khawri sisu tamna mi mana khawri melak padong na laksalakhi adumna torpa matawaduda aisu akwai lamdubu kolba iswara dubu nikching jarami kasi nasada tawriba matawasi manglano henbira mo ipai bungo wakhanda sumna khalaba matu aisu gyan mangki aina gyan taraba matamdadi imanaba magi mapu maibu oiba malay ahalla dusu aigi nakta leirami aina gyan taraba matung mayamna sumna hairakhi angang aduna nong hek hangbaga dukala duda lakpada ai sagi khutna khawrida pairaga gyan taadana leirami hai madudagi angang aduna manak adaida chatpa mida pau piraga yunggi mi kauduna yumda putharakpani hai masi matung aisu mafam aduda amuk hana satkidre angang adusu mapa mamana yadabadagi masu dukan phambadu tokhi aisu hojikte thaba do haidoroktuna join tawjare dasengna mafam aduda dumaina tawribadu kari maram laibagino haibasi hojipok chap chaba khangba ngamdri mamangna dukala duda phamama nupa aduna naraga sikhibadusu aigi wakhanda masu posagado ongnarubadagi mahali masigi matung hojipawgi de isada karisu tawdri masini meyam ngasigi rian hore story mathangi wari to meyam punamuk thengnarasi ngasigi di meyam dagi kaina namba bidai lawjari